Lakhipur online puthok saba October ki tang taruk irai numit ki Khomjinba Pao tabirasi. Ahanbada maroi Pao. Manipuri Muslim Maira Paibi Singi Office Haragani Haina Mantri Porimol Suklabaitana Fungdokre. World Mitei Council na United Nations da Manipur gi irang asi loisenbada mateng pangpina na bataksin kre. Assam gi school lising amaga chatret ka humbutara ki damak lupa crore chamaga kuntratret ka lak nifutret kaithokle. Norway gi maming leraba aiba John Fosse da kumsi chahi gi sahitya da Nobel mana pire amasung Asian Games ki nupa gi hockey da Bharat amadi Japan gi final match ngasi nungthil sanaragani. Hauzik mapung oiba pau tabirasi. Kasar jila da laiba Manipuri Muslim Maira Paibi Singi Office Saragani Haina Mantri Porimol Suklabaitana Fongdokre. Kasar jila da lairiba Manipuri Muslim Singi damak paikhalak pathabak thoram singi manung channa Maira Paibi Singi Office ama athuba matamda saragani. Masigi damak lupa lak manga gi senpham kaithoklagani haina All Manipuri Muslim Maira Paibi Sangstha gi ahum suba mapok kumon thoramda Transport Excise amadi Fisheries Mantri Porimol Suklabaitana Fongdokhibani. Kasar jila gi Bhaga Islamabad ta pangthokiba ahum suba Foundation Day gi thoramda All Manipuri Muslim Maira Paibi Sangstha gi President Jubeda Begamna thorammapu Transport Excise amadi Fisheries Mantri Porimol Suklabaitana Chief Guest aduga Moirang College Manipur gi Principal Dr. Rahiz Uddin Sheikh Assam Lenga ki thabak tegi potharaba Additional Secretary Arambam Nandababu Handloom and Textile ki Additional Director Lairelakpam Horilal SR College ki Assistant Professor Dr. Abdul Khair Chaudhuri Amadi Federation of Civil Society Organization gi Vice President BM Jaimana Chingbana Akhanaba Mithunglen Singh oina sarukjaki. Lakhipur East ki Jila Parishad Member Kabrabam Anita Devina Haudok Warol Piraduna Haikibada Kasar Jila da Machoy Machoy Kundaduna Leiriba Meitei Pangal Nupi Singna Punsinduna Semba Maira Paibi Sangstha Asina Mafam Hong Hongduna Pangthokpa Thorom Singi Manung Channa Pangthokliba Ahum Suba Foundation Day gi thorom asi Kasar Jila asigi manungda kharadang sothana leiba mafam ama oiriba Baga da leiriba Meitei Pangal Singi Larik Laisu amadi Selthumgi Pibam kharadang oirabasu Phaganana bagi pandamda silang mani haike. Thoromaduda Sangstha President Jubeda Begamna luchingduna memorandum amasu Mantri Porimol Suklabaitagi mafamda kusinaki. Memorandum aduda Sangstha office ama thamba community hall ama sabiba aduga approach road semjinba asina chingba yauri. Mantri nasu athuba matamda demand sing adu thabak hoina pangthokani haibagi thajaba piramki. Thoram hagolakpada handakta laikidaba poirei leimarol apunba Maira Paibi gi luchingbi Ima Longjam Mem Chaubi amadi Mamang Chahida Laikhidrabi Maira Paibi gi luchingbi Ima Seitara Begam gi mafamda ikai khumnaba uttuna minute ani tumina leptuna awaba phongdokhi. Mitei Kuki gi marakta thokliba irang asi tha manga pharaklaba phawbada mahausa gi pibamda hanjilaknanaba India amadi Manipur lengakna honabidabagi matangda midyeng changbiduna Manipur gi irang asi loisinbada mateng pangbinanaba World Mitei Council WMC na United Nations ki Secretary General da chaksin kre megi tang ahum dagi thoklaki balana sigi marik chumna yauraba lama yangkhai panba cherol amasu pisin kre cherol asigi marik chumma wafam WMC gi official website ta hapli haina WMC ki Secretary Yambem Arun Mitei ki cherol amada phongdoragle UN ki Secretary General da pisin ki bacherol aduda Kuki singna aranba pauda yumpham oiba semjin sajinba pau kaya tongan ba media amadi social media da pau sandokpa amadi UN amadi Israel Germany Canada na chingbada aranba wafam kaya yawba memorandum pisinduna chathariba thawng asigi achum aran puthokpinanaba khanghankre. Assam Rifles amadi Indian Army leina Tampak ki Chingkhong Chingya da leiriba Mitei Lomi singda Kuki militant singna landarakpa leptabana lau singubadasu apanba oire masina chaktang bathokpa yana leire haina cherola sina makhata na phongdokladuna United Nations na Kendra amadi Rajya lenga ka kusamnana honabinaduna Manipur da tangdu leita hananaba honabiu amadi lamdam asigi yelhumi Mitei singbu scheduled tribe list da chalhanbina basu taksinki. Assam gi Mahimasingi Mantri Ranos Beguna Rajya Sigi School lising amaga chatret ka humbutara gi additional classroom
classroom khaidokpa toilet amadi electrification gi damak lupa crore chamaga kunthra tret ka lakh nifu tret kaithokre wafam singarang mahaki social media platform X da phongdokibani khanganjaba ma AMSU Central Committee gi President oina thaupu biramba Oja Maitan Kaisam Niranjan amasung General Secretary oina thaupu biramba Oja Thoidingjam Binoina Laikidabada awapa phongdokpagi tharomama ngasi October gi tang 3 nungthil pung mari makhai taba matamda Silchar Manipuri Boys Hostel da pangthoklagani hairiba tharomasida AMSU gi X amadi thaupuri basing intellectual sing amadi mahiroi singna Laikidraba Oja Singi Mapamda Maira Katpada Saruk Yaminasi Haina AMSU Central Committee gi Maiketagi Nolukna Ningsinglagli Kasar College Silchar gi Matam Sangna Manipuri Department ki Oja Oibiramba Amadi Matam Amada Manipuri Education Forum gi Thauburen su Oibiramba Dr. Okram Chandramani Amadi AMSU Central Committee gi President Oibiramba Maitan Kaisam Niranjana Laikitabada Manipuri Language Development Society Malades Assam gi Maiketagi Lukwi Thauburen Ingudam Binotna awapa phongdoragli Norway gi maming leiraba aiba John Fosseda kumse chahi gi sahitya da Nobel mana pire masagi chahi humpumari suraba aiba sigi lairik A New Name amadi Septology ababa sing amadi critic singi pungning chingsinki Mana asi laklibas December gi tang 10 da lanthokani mana asida seloina Swedish kroner million tara yauri masi Bharat ki selda lupa crore taret makhairomne China gi Hangzhou da chathariba 38 suba Asian Games ki ngarang phawbada Bharatna gold kunmathoi silver kuntrani thoi bronze kuntra homdoi punna medal marfu taruk phangle Nupa gi hockey final da Bharatna Korea bu manga ahum da maithi henduna final da khongthang jinkre Bharat amadi Japan gi final match ngasi nungtil pung mari dagi sanagani Nupi gi hockey di semi final da Bharat China gi makutta maithi haure final da China amadi South Korea hayeng sanagani ngarang Bharat ki oina Nupi gi archery compound team event da gold medal phanglakre medal tally da ngarang phawbada China na medal jahumga kunithoi phangdana ahanbada Japan na ani subada aduga South Korea na om subada leiri medal marfu taruk phangduna Bharat na medal tally da mari subada leiri Nungairaba Pao Kasar Phulartol da Holistic Therapy Center ama hangdokjare acupressure amadi naturopathy gi matengna adomgi khwang naba khud haigatpa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya laengnana bagi tamak ngasimak lengsin biragu senior consultant acupressure and naturopathy specialist in ortho and neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fullertol Kasarasam Nongmaijing natabada numit khudingi ayuki pung 8 dagi numidangi pung 3 phawba layengzari mobile number 8638078821 ni Khanganjaba ma Healthcare amadi Paramedical Science da University Grants Commission na sakhanglaba chahi amagi diploma chahi anigi advanced diploma aduga chahi ahumgi Bachelor of Vocation course tamba yaragani Institute of Medical and Paramedical Science Silchar amadi Gracewell Hospital Manipur Silchar anina kusam naduna Lingya Vidyapit University Faridabad ki makhada course asi tambiba haure Healthcare ki field da skill development oiriba Medical Laboratory Technician, Operation Theatre Technician, Physiotherapist, Radiology Imaging Technician, Patient Care Management na chingba 12 pass taurabasing na tamba yaraba coursing asi tamduna isana isabu thabak bijabagi kudong saba lobiyo aduga nursing yoga attendant first aid training emergency medical staff amadi RMP course na chingbagi atenba matamgi oiba course singi tamaktasu admission haujare SMDEP Civil Hospital Silchar da practical tobagi kudong chaba su thanjari akupa marol gi tamak Institute of Medical and Paramedical Science Ismail Market Central Road Silchar da lengsinbirabu natraga mobile number 9395732456 da pau phaunabiyo
ꯑꯩꯒꯤ ꯃꯤꯡ ꯄꯣꯠꯊꯪꯕꯝ ꯆꯅꯨ ꯑꯜꯕꯤꯅꯥ ꯀꯧꯏ ꯑꯩ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯑꯦꯟड ꯄꯦꯔꯥꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯇ ꯕꯦꯆꯤꯂꯔꯁ ꯑꯣꯐ ꯚꯣꯀꯦꯁꯅꯦꯜ ꯏꯟ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔ ꯇꯦꯛꯅꯣꯂꯣꯖꯤ ꯇꯝꯃꯤ ꯑꯩ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯍꯣꯁꯄꯤꯇꯥꯜꯗ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯀ꯭ꯂꯥꯁ ꯇꯧꯖꯕꯅꯤ ꯑꯩꯍꯥꯛ ꯊꯥ 3-4ꯒꯤ ꯃꯇꯨꯡꯗ ꯑꯣꯄꯔꯦꯁꯟ 3 ꯃꯥꯏ ꯄꯥꯛꯅ ꯁꯤꯟꯕ ꯉꯝꯖꯔꯦ ꯍꯥꯏꯔꯤꯕ ꯀꯣꯔꯁ ꯑꯁꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯕ ꯑꯃꯁꯨꯡ ꯀꯦꯔꯤꯌꯔꯁꯤꯡꯗ ꯌꯥꯝꯅ ꯂꯥꯏꯔꯕ ꯀꯣꯔꯁꯅꯤ ꯍꯥꯏꯅ ꯍꯥꯏꯖꯅꯤꯡꯏ ꯃꯌꯥꯝꯁꯨ ꯍꯥꯏꯔꯤꯕ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯕꯤꯅꯕ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯖꯅꯤꯡꯏ ꯑꯩꯒꯤ ꯃꯤꯡ ꯃꯉꯥꯁꯥꯏ ꯌꯨꯝꯖꯩꯕ ꯀꯧꯏ ꯑꯗꯨꯒ ꯑꯩ ꯂꯩꯈꯤꯕ ꯕꯥꯃꯔꯥꯝꯄꯨꯔꯗꯒꯤꯅꯤ ꯑꯩ ꯁꯤꯜꯆꯔꯗ ꯂꯩꯕ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯑꯦꯟड ꯄꯦꯔꯥꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯇ ꯄꯥꯁ ꯇꯧꯖꯔꯛꯄꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ SMT ꯁꯤꯚꯤꯜ ꯍꯣꯁꯄꯤꯇꯥꯜꯗ ICU ꯇꯦꯛꯅꯤꯁꯤꯌꯟ ꯑꯣꯏꯅ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯃꯅꯤꯄꯨꯔꯤ ꯃꯨꯁꯂꯤꯝ ꯃꯩꯔꯥꯄꯥꯏꯕꯤꯁꯤꯡꯒꯤ ꯑꯣꯐꯤꯁ ꯁꯥꯔꯒꯅꯤ ꯍꯥꯏꯅ ꯃꯟꯇ꯭ꯔꯤ ꯄꯣꯔꯤꯃꯣꯜ ꯁꯨꯛꯂꯕꯩꯗꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯔꯜ ꯃꯤꯇꯩ ꯀꯥꯎꯟꯁꯤꯜꯅ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯁꯇ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯅꯅꯕ ꯇꯛꯁꯤꯟꯈ꯭ꯔꯦ ꯑꯁꯥꯝꯒꯤ ꯁ꯭ꯀꯨꯜ 1963ꯒꯤꯗꯃꯛ ꯂꯨꯄꯥ ꯀ꯭ꯔꯣꯔ 139.93 ꯀꯥꯏꯊꯣꯛꯂꯦ ꯅꯣꯔꯋꯦꯒꯤ ꯃꯃꯤꯡ ꯂꯩꯔꯕ ꯑꯏꯕ ꯖꯣꯟ ꯐꯣꯁꯦꯗ ꯀꯨꯝꯁꯤ ꯆꯍꯤꯒꯤ ꯁꯥꯍꯤꯇ꯭ꯌꯗ ꯅꯣꯕꯦꯜ ꯃꯅꯥ ꯄꯤꯔꯦ ꯑꯃꯁꯨꯡ एशियन गेम्स की नुपागी हॉकीदा भारत अमदी जापान की फाइनल मैच ngasi nungtil sanaragani Lakhipur online YouTube channel gi Khomjinba Pao sandok jaba ngasi gi oinadi matang asida loijare